सुबा टेरिटोरियल आर्मी दे पालन थौरम पांगथोखरे टेरिटोरियल आर्मी असी लमदम मसिका तना थाना याद्रबा सरुक अमा ओइरे हाइना चीफ मिनिस्टर एन बिरेन हाइख्रे Mahiroi bebisna mihata chenariba mioi sing lengakna hakthengna amasung nakoinana kangkhatuna thamna bahonare haina MLA ke H Joy Kisana lengakna maral sikre Amadi Awang Chakong Development Club na sasinaba pension box sizinaraga miyamdagi sel lauthokna bahonaramba nupi ama North AOC dagi fare Times of Manipur News miyang tabiri bapumnapu Elizabeth na taramnok chari hausi miyam da pau sandok na pizari Humpudra suba Territorial Army de ngasi Manipur lengak na sinduna ahanba Manipur Rifle gi banquet hall da pangthokre tauram aduda Manipur gi Chief Minister N Biren Deputy Chief Minister Y Joy Kumar Minister Karam Shyam Minister T.S. Radhe Shyam MLA Singh Civil amadi Police ki makok thongba sing na saruk yakhi Thauram aduda wangang laduna Chief Minister N Birena Citizens Army hairaga su khangnaba Territorial Army gi chamaga humfumanga suba Infantry Battalion asi Manipur dagi haukiba naha ngaktana semgatkhiba Territorial Army gi unit amani unit asina naha singna leibak semgatpada saruk yahanba fanghanki ngasidi Territorial Army asi state asigi kachin koyada sandoktuna ngak senbagi thabak achoba thodang ama loduna lamdam asiga tatna thana yadraba saruk ama oire haina haiki Our our youth are so energetic, so innovative, and they want to do something. But earlier we were not giving them the space to work. We were never giving them to space to explore their ideas. So this is all because of our all efforts, and I thank all of you and the people of the state. I also assure you that the state government will extend all support to ensure that the security environment in the state continues to improve so that development momentum, as I mentioned just right now, in the state is maintained. But you come to Northeast, it's a place like Manipur. Here, the personnels look different from the local populace. And that they are not able to talk, most of them. And so many things, problems are there because of that. It is very, very difficult for the personnels of the army, CRPF and the BSF to merge or to be able to come to terms with the local population. This is where I think the importance of territorial army is to be noted and to be appreciated. Mahiroi bebisna mihata chenariba mioi sing lengakna hakthengna amasung nakoinana kangkhatuna thamna bahonari haina thangmaiban kendragi MLA KS Joy Kisana lengakta maral sirakli ngasi thangmaibanda pangthokhiba paumi singa unaba amada Joy Kisana makha taraduna misi asiga mari lainana jail da thamliba mioi amana chalairiba school lengaki police personnel singna ngak senduna leiri Hauzik judicial custody da leiriba Landoni amadi Romita jail da leite hospital da leiri Makoina nariba laina asi karamba laina no thodo asi thokdringai mamangda hospital da numit mangani suna lairambagi history thengna de makoi bu layeng liba doctor na makoina nariba layong adu karamba laina no kayam lubano haibadu miyam da khanghan balaite karigomba high court na bill pi khiba tarabadi makoi hospital da adumak leigadra habasi achoba wahang ama oiri maram aduna lengak na mihat pani chingnari ba singbu hakthengna na amasung nakoina na sawali habasi mayek sengle pali balenga asina CBI da ngasi fawba case asi sinadriba asinadi case asida lengak na mayok na ba kibadagini haiki Doctor ju kumbiyo ba tawrueba ai challenge tawrisini mamang da sum hospital da leram ba history thengna te aduga asuk koireba se hospital da adum layu aru hospital sida kari phiom da leidi karam gu ba laina no masi adum ikhang khangna ra ba phomne aduna di Lenga asina mihar pasiga mari leina base kan khanna bohonai aseng bu putona bohona de CBI da sinaba da lenga asina ki ai base masi taseng ko fam judgment di Manipur leba mayam na tobi masi iwu da ba pham ne ba hoje ga ta jeng yang biu kari phium lege
doctor na phone na lau thok pi oba mana lari bana si laina ni masi hospital da at least thau pota da ya da laina ni magi mamagi anawa history si laire in case high court na thado ga su ma sa another man si le ga nen hai se adui da khoi thaja ke hosi loi khang khang na bo pa ne ba masi ne iseng sang na ta e mi hat pani ana singnari be mi oi ai mi hat pa khang di bana si na mi hat pani da hai roi mi hat pa atra mi hat pani singnari be mi oi sing si gomena direct natraga indirectly support to we have se hoji lay appears the khange Sasinaba pension book sizinaraga miyamdagi sel lokthoknaba honaramba nupi ama North AOC dagi faraba matung miyoibagi minungsi yenglaga warak watem laga thadokre hiramasiga mari lainana ngasi ACDC gi office ta pangthokiba pawgi mifam amada club asigi president Ramthar Kaisingna awang chakhong club na hokiba chahi lisini tara taruk Manipur police ka khusam naduna mayai kaba nisa chaba yonba human trafficking na chingba aina yadaba thabak thoram kaya gi mayokta drive chathaduna lakhi adubo ngasi club asina nupi ama masagi pension book semdok laga miyoi kaya dagi sel lokthokna ba honarambadagi fagatki adubo club ama haibasi miyamgi yaifanaba leibana nupi aduna mahaki imung manungi sel thumgi fibam fatabana maram oiraga asiguma thaba asi tawkhibani matungda amuk tawzararoi haibadagi warak watem duna thadokhi nupi aduna fongdorakpagi matung ina asiguma sasinaba pension book sizinaraga miyamdagi sel lokthokpa kaya amasu leibagi chingnaba leire maram aduna lamdam masida leriba miyam asigumba miyoising asidagi cheksinbiyu amadi lengaki mari leinaba loisangna hiram asigi matangda ahenba meeting changbiyu haiki aduna miyam da khoina alertness spirit ina sugumba mayam amase lakpa matamna miyam cheksinbiyu masidigi khoina kanthokna honasi maram di masi fake ni number 2 ni masidigi kanagumba khangdraba moida apang kano silaga paisa thokpa khotpa mayam am lakani ado sugumba mayam de khoina ngak thokna bagi damakta ACDC club na masi mayam da alertness amal leina na ba haiduna khoina ngasi media gi thongda khoina wakachari nijari appeal tawjari amasung mari leina ba khoigi masi concern authority Manipur government nasu masugumba mayam fake pension book amasung fake different types of sugumba corruption gi mayokta laiba mayam sisu yengsin bireraga tungda haureiba mirong kya gi punsi kananaba tawbiu haiduna khoina media gi thongdigi sumaina wakachabani Malengi tongan ba leibak singda pangthoknabagum wangkhai ningthem pukri mapanda leiba share and care amadi wangoi community health center na sinduna world mental health week lising ni taramapan palan thoram ngasi wangoi CIC da su pangthokre Thauramadu da saruk yakiba Rims Hospital Psychiatry gi Head of Department ki Puriba Professor Dr. R.K. Lenin na lamda masida leiriba miyamda mental health amadi suicide gi matau karam na ngak thokani haiba khanghan nabagi pandamda ngasigi asigumba thauram asi pangthokpani tongan ba maram singdagi miyoi kaya masa matomta sijabagi chang wangkhalakli masigumba kaya asidagi ngak thoknaba akhang ahi singdagi pauktak lobagi tangai fadaba lei haiki Paugi marakta natin mabre amalawzari. Nupi ay ko'y gidi, kung thang ko din, siksiningay ngaktani. Mapamatang ko di magta, ay na, seksin doon na talakli. Adubu, mahusayo kong chat nina, kudong tiningay at umakoy. Manipur da ahan boy na iramdam masida sajaba ningol khudo adu bunga sidia khoi jingna ningai oidre ai khoi gi damak bright enterprises ki ningol khudo Red Sopa, an online store based on indigenous food items. Iramdam gi oiba chanaba potlamsing online da Red Sopa gi khuthang da laina khangbigani. Delivers to all over India. Yamna thuba matamda delivery gi khudong chaba su fangbigani. Delhi gi oinadi iramdam gi oiba mana masing sing su fangbigani. Masida sunatana same day delivery gi khudong chaba su pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local.
Lakadoriba ningol chakobada set innabagidamag quality leiraba ahongba mamalda pinabagidamag sem saduna leiraba Nagamapal ima kaithel opposite ki first floor da leiba showers boutique showroom inat ki oiba apama makhalgi firol suna phangadaba showroom loinana Christian singi wedding da season aba wedding gown su mafam asida phangbigani nupi kaktagi natana angang sing amadi jeans ki pant shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangama mafam yam nueva pao mana mafam masida adom adongi apama design kuding makki order slogzari amtang lengshin biro khwai brahmapur nagamapal ima kaithelgi opposite ki fast floor da leiba service boutique Break imatung da taram nongchari Khergaon da leiba Yumkhaibam Athletic Development Association Yadana drug imayokta sangsilakpa khongjang da drug yonba mioi ani yauna drug chaba mioi taramari fagat pangam khre haina association asigi publicity secretary Y Sahit na thadorakpa cherol amana hairakli cherol asina makha tarakli badi haukiba tha asigi taret ki numidang wairam pung manga makhairom tarakpa duaida drug yonba mioi ani drug akona na fagat ki faraba mioi sing ado porompat police station da sinaduna ain yoiba thabak sing lokhat ki Masigi makha chatharakpada tha asigi nipan amasung mapanda drug chaba mioi taramari fagatuna wahang pahong tawbada drug yonba mioi kharagi maming haidorakhi makhoi sing adugi mathakta su aingi oiba thabak lokhat lagani haina thajaba pirakhi hairaduna yadana changsilakpa khongjang singda achumba pamba mioi singna mateng pangbiu amadi sagat piu hairi Pondicherry Northeast India Community na sinduna Pondicherry University da ahumlak shuba Northeast India's Academic cum Cultural Mega Event Fetom lising ni taramapan hai na mingthon ba thoram ama pangthokpaga loinana Northeast State nipan gi apunbagi saktam amadi fazaraba culture amadi tradition gi saktam sing utkrei tha asigi manga da pangthokhiba thoram aduga mari leinana Manipur da Chaurakhiba State adugi Agriculture Marketing and Agri-Business ki Commissioner S.J. Chiruna Northeast ki maru oina mahiroi singna India ki mafam amada pukning leitana leiba ngamnabagidamak asigumba Northeast State singi khaktagi oiba achoba punbagi thoram ama pangthokpasi afaba khongthang amani asigumba academic oiba amadi cultural mega event asina hena nusi chanaba purakpada mateng oiragani thajai haiki Thoram aduda Acharya Vala Siksa Mandir Pondicherry gi Mahiroi Nancy Maisnam gi Manipuri Fusion Solo Folk Dance amadi fazaraba Naga Sudan Singi Isai amadi apunbagi masak takliba Manipuri Isai hingminasi akhoi saktuna tiliba miyang gi pukning chingsinki Loinana Thoram aduda Assam gi Bihu dance amadi Meghalaya gi Khasi traditional dance ki fazaba masaksu nahongna na utki Chandel gi ADC member TS Willingshan Analna Kananku Youth Club ki naha single loinana Chandel dagi chakpi karong chatpa lambi ki khwaidagi samba lambi ama oriba Beru Khuldagi Taupopi Khul fawbagi kilometer tara sangba lambi ki nakyeta songsilakpa napi singna usawasa sing sengdokrei ngasigi lambi ki nakyeta songsilakpa sing sengdokpa duda mari leinana ADC member Willingshan Analna lambi asi Chandel dagi chakpi karong chatpagi khwaidagi samba lambi nei lambi asi mahaki kendra gi manung chanba lambi di nate adum oinamak lambi asi gi nakyeta songsilakpa sina lambi asi da tangduna chathok chasin tawriba miyamda accident na chingba thoglakpa yabana mangjongna na cheksin thorang lokhatpo oina ngasi gi social service asi pangthokpani mari leinana lainga ki loisang singna su lambi asi gi fibam hena fagat hanaba leiriba sing port hole amadi turning point sing khara pakthok chawthok na ba semjin biu haina mari leina ba singi pukning chingsin ki Andel degi chapikon chapalambi beru ga tapopi gi marak se khogi lambi PMJSY na hanu firamani adu si songman mududa gari thomna ba yabi possibility yam wang bisida khoi ngsi voluntarily na kanan khu gi youth club puraga khoi si se lambi mat mutai gi loina mak songma myam si sengdok se na kilometer tara se na pangthok sabani state authority sing state government sing da na appeal tawjining budi daraga di si lambi se maintain adum phajana tawbina na ba adugi lambi khra pothole le bising adugi youngsan gi khra widening tawba ja ba runa masi thuna mota tawbira budi pangthok pira budi asing future da
accident gumma kayamuksu precaution legini na feel tawjari Tha asigi anidagi tara manga fawba chathagadaba Shramdan campaign ka mari leinana Gram Panchayat Development Plan lisingani kun mathoi semnaba amadi Swatsa Pakwada lisingani tara mapan ki senthang pithanabagi pandamda Lairenjam Maizrao Gram Panchayat ki anirak shiba Special Gram Sabha mifam ngarang Pothabi Bajar Community Hall da pangthokrai Thoram aduda Horticulture, Agriculture, Veterinary, PhED, Minor Irrigation, CAF and PD, Education amadi Fishery Department Nipan ki Maikai official sing laktuna resource person oina wangang duna lengak na miyam gi yaifana ba pakhaliba thabak thoram singi matangda khanghanki Thoram aduda wangang laduna Lairenjam Maizrao Gram Panchayat ki Pradhan T Manglembana miyamna job card ki senfam si thabak shuba sudaba lofam thokpani khanbadu thadokpiyu Gram Panchayat na paikhalakpa thorang singda sogatpiyu yaningdaba pamdaba yauragasu fam thadokjage yaning lagana ningthina tanaduna chawkhatnaba honaminasi lu nanba Gram Panchayat ama oinaba lam tu sit sengbagi thabaksi chahi amada anirak pangthoksi single use plastic polam sing chaithoktana ningthina thambiyu gari ama thorang tauraga khomba hauragani haiki job card holder singsu thoramduda saruk yaduna chahi sida paikhatkadaba thabak sing warep nakhi Thasigi anidagi tara humdoi fawba chathagadaba Paryatan Parva lisingni tara mapan gi saruk amo oina Manipur Tourism Department na Book Club Imphal amadi Youngster Development Club Yaripok angthaga khusam nana sinduna ngasi Imphal gi GM Hall da Inter School Quiz Competition ama pangthokrai Chamaga Yankai birth anniversary of the Father of Nation Mahatma Gandhi haiba thimda pangthokiba quiz competition asda lamdam asigi tongan ba mahiloi sang kayana saruk yakhi My name is Sakita Yunam. I am representing Miss Yunam and I am currently studying in 12th listing of Miss 6 Academy. Thauba Lamding da leiba Lamding Educator Welfare Association Liwana Sinduna ngasi Lamding Laikai manga da leiriba yumda yokpa sansing FMD vaccine kapthokrai Joint Director District Veterinary Thaubal amadi Sanga Yungfam Veterinary Dispensary ga khusamnaduna pangthokiba thoram aduda Lamding Laikai manga gi san nifurom da hida kapthoki Paugi Marakta natin babre ama mulogzari. Diwali amasung Ningol Jacobana lakpaga iroinana Sangai Honda na Festival asida Honda Cars ki ahenba discount sing pizari. Hauzik lariba Honda Cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kun ganipan gi mangoinana lobi hogadabani. Discount sing asi gidama terms and conditions khara laizai loinana madik charaba servicing center su laizari. Akupa marol gidama ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break imatung da taram na uchari makhataba pauda Tinsukia Police CRPF ki Chaniga Tara Shuba Cobra Battalion Kunhumdo Shuba Punjab Regiment amadi Kunmathoi Shuba Para Security Force ki Apunba Kangbu amana United Liberation Front of Assam Independent Alpha Igi Miyoi ama Yamlaba Bom ki Machaka Konana Assam ki Tinsukia District ki Fare Farava Miyoi aduki mamingna Sabda Assam Atopaping Janki Borakawi, Digboy Police Station ki Manung Chanba, Major Moromi ki Mafam Amadagi Favani, Mahak Myanmar da Training Taurakpa Misak Amani Hairi, Mangondagi Electric Detonator Ani, IED Circuit Ani, Battery Ahum, Remote Control Ama, TNT Kilo, Taranithoi Funky.
China ki President Xi Jinping lakliba October 12 amadi 13 amadi 12 da numit nini ki khongchata India lakani haina ngasi India amadi China na chap manana phongdokhrei mahakna Chennai da India ki Prime Minister Narendra Modi ga unagani lakadoriba China ki kangbu da Foreign Minister Wang Yi, National Security Advisor amadi atai Politburo gi thomi sing yaurakani hairi adubo Xi Jinping ga Narendra Modi ga unaba sida thoidokpa akhanaba hiramda wa khanagadaba yaude su hairi jumna leba ani ki marakta thazaba hengatnaba anirak shuba oina asigumba informal summit asi pangthokpani hairi hauze musanaba gi pau More the Labour Cookie Students Organization Sinduna Thasi Tarani Toy Fauba, Numit Tarani Chupna Chathagadaba Inter School Sports Meet Lisingni Taramapan Moregi, Galgam Lentol Playground Manipur State Unit Vice President Oriba, HS Benjamin Mate na Hodokray. Inter Sports Meet Asida More the Ladiba Tongan ba School gi Mahiroi Singna Saruk Yari, Ngasigi Sports Hodokpaduda Mahiroi Singna Mas Pass Satpayauna Natki Oiba Jagoi Sing Utki, Tongda Bethsaida School Amadi, Ikalavia Model English School Anigi Marakta Football Match Amasu Sanaki. Mahatma Gandhi ki chamaga yankai shuba mapok kumon ka mari lenana National Students Union of India NSUI na sinduna ahanba state level mini marathon ngasi NSUI gi Manipur State President P Bankim Chandra Manipur University gi Getagi Lamthakre Run for Peace, Peace and Progress haiba wakhalonda chen khiba lamjel adu kanglagi nongchup thangba geta lamthungpham oikhi lamjel aduda mahiroi nupa macha amadi nupi macha hongfurom na saruk yakhi lamjel adu lamtharaduna P Bankim Chandrana sana khona bagi khuthangda lamdam masida amata oiba lipun ama sagatuna tangdu laita ba khunai ama purakna bagi damak ngasigi lamjel asi pangthokpani ngasi lamda masida lairiba thodo watho kaya sigi waroishinama puraknaba sana khonabana maru oiba machak ama oirakli masi natana lamda masida khundariba kangrup sing amata oina punsinabagi machak amata leite haiki ngasi society da citizenship amendment bill na chingba akoi ngarang na handa hujik thokalai ba issue akoi gi BJP sarkar na akoi gi nampu da impose tawna na ba akoi gi Amit Shah na Lauthokiba Sigumana Chingba Sigi Matangda, instability, Mayam ama state the turmoil lakadabagi, Sigumba, Mayam among than a layer of a pipeline da. Aduna, high posak singer Sidagi, Kari Karambam Ongda, Taugadagi have the NSV so in every angle, every step, every sphere da. Honanaba, Akoisu same Sadana Lazari, Habadonga Sigi, Mini Marathon, Sigi Kudong Zaba, Lauragaso, Wapam Sitamzavani. Ngasi ayu phone kiba pauche singda kari kari maru ba pau yok khibage habadu mayam puna miyeng tamnasi Lamjingba Times awa ana tarba singi fibam phagatlabada da nungaiba khunai ama oiba ngamgani Chief Minister Manipur chawkhatpada lomi singisu achauba thodang lai vi hangkhalian Law Enforcing Agency sing punsinduna popi pambi thandana ba firep lominasi DGP Kwak tanbagi thauram pangthokre Upokpi thodokta chenaba hum sufare Sangai Express lambi mayam semnaba thaurang leire Minister Footbridge anigi superstructure thangatkre Lairaba singi sebadagi henba dharma leite Chief Minister Varak amasung makru thong sabagi thabak tapthagadauri Poknafam ikang thokle lauthokibaga mari lenena center gi ministerial team ama inspection laklagani hangkhalian Footbridge thangatuna sanganaba thaurang tawkhre Imphal Ring Road Elevated Highway November da sign taunarga thabak horagani Bishwasit Gaurav Gogoi na Congress ki Manipur in charge oikre Upokpi gi thodokta kari action laukhatlabage khanghalaknaba order pikre khaidem mani Hoyan Lanpau Terrorism da sel thadaba amasung money laundering thingnanaba committee semkre Lairaba amadi upai leijadraba sing awangba thakta pukhatpirabadi khunaisi chawkhathanba ngamgani Chief Minister Pripaki Nifunithoi Suba Mapokumon Gamadi Lenana, Acting Chairman KH Satina, Yaifa Pausel Pirakli. Fingang Lanmi Linkat Kibagi, Nifuhumdoi Suba, Numit Lakpada, Pripak Pro ki Chairman L Paliba Emna, Yaifa Pausel Pirakli.
Naharolgi Thodang, Nungi Juki Mawongda Ainbu Kutapaiduna, Praja Singna Tauningbata Tauba Toklasi, Chief Minister. Kangla Western Gate Manaki Footbridge Ki Mathakta Plate Pankhatkre, November Thada Miyam Lalhalagani, Minister Biswasit. Move violence, move lynching Thingnaba Government na Assembly the Ek Amasung Rule Sing Sembiu Kaidem Money. Suraj Jail the 1,000 Crate. Drug Pusilakpada Chenaba Sahabuddin Lupa Lak Anigi Fine Galoinana, Chahitara Humdoi Jail the Thamnaba Raita Crate. Sana Laibak. Foot overbridge Pankhatpagi, Lambi Thinkibadagi traffic jam thokre. Foot overbridge ki Semgat Sagatpagi Thabak CM Works Minister na Yangsin Kre. Kainya Katpadayaw Kiba Nupi Ahumsu Police na Fare, Farabasing Numit Taretni Police Custody Lawkre. Bomb Bokhaibada Miyoy Masire. Namfuda India Sem Kibagi Mataudu JNK da Chatharakpani Paliba. Drug Lalonba Sahabuddin Chahitara Humdoi Fadok Pikre. Iram Dam Gilengak Chupli Mitop na Paisin Kre Sati. HL Express Government na Popi Tharamba Singye Topa Sendan Lambi Pinabo Honari DC Ain Kaina Thariba Popi Pambi Singh Manghanaba Pandamda Senapati da Nongmagi Awareness Pangthokre Manipur International University ge Administrative Office Hangdokre Manipur University da Ming Chanba Ngamhodaba Mahairoi Singh Atopa State Singh da Chatlibasi Hantanaba Honagani Radesham Pripaki Nifunithoi Suba Mapo Kumon gi Pausel Pirakli Lamgi Patapi Riba Official Singh Cherakpiu MOBC ki aranba thigatnaba sem kiba SIT kaideu krabage MMWO Iraibak Manipur da lairiba children home singi awat apa yeng silagani sothariba singi damak stand up scheme athubada hogdoklagani Chief Minister Imphal manungi footbridge lakliba December fawbada loiragani Greater Imphal area gi ring road semba thabak oina pangthoklagani Manipur na India da tin kibadagi akitu zungba kaya mayoknari Loisilakpada Maru Bapa Amuka na Pizari. Umputara Suba Territorial Army de Palan Thorom Pangthokre Territorial Army asi lamda masika tatna thana yadraba saruk ama ore haina Chief Minister N Biren Haikre. Mahairoi Bebisna Mihata Chenariba Mioy Singh Lengak na Haktheng Nana Amasung Nakoi Nana Kangkhatuna Thamna Bahona Rehaina MLA KS Joy Kisana Lengak Tamaral Sikre. Amadi Awang Chakhong Development Club na Sasanaba Pension Box Naraga Miyam Dagi Sel Lautok na Bahona Ramba Nupi Ama North AOC Dagi Fare. Hauziki onadi Manipuri Paul Luzare Miyang Tabiri Besingbo Amukana Elizabeth Kurumjari.